Meihourol Dagi Leiminnaraklaba Phurup Khudingmak amatta oina Punsinduna Mangjil Thaba Lamdam oihannaba hotnaminnasi haina Chief Minister Nongthombam Biren tourakli Wafam ngasi Youth Affairs and Sports Department Sinduna achan bigaida leiba Hiyai Adventure Club ta state ki thak ta pangthokpa National Sports Day ki thoramda Chief Minister Nongthombam Biren phongdokhibani Lainga ki maru oiba minister MLA Singh amadi makok thongba official kayana saruk yaduna pangthokpa thoram aduda Chief Minister Nongthombam Biren hai National Sports Day ase saknai da hockey gi sanaroi Dhyan Chand ningsing bagal loinena haurakliba sanaroi sing pungning thawatnabagi pandam da pangthokpani ngasi gi thauram asida saruk yariba Olympian Mirabai amadi folk singer Benita Laishrambu taram ukli competition haiba ase mai pakpa khak adunate henna maru oiribadi saruk yaba adune Hauzik lamdam asida oiriba phibam asida sana khotnabagi thauram sing ase mapung fana pangthoraktaba Kushilaklabane Laingakna sanaroi amadi artist ki thabak sing amuk hana mapung fana pangthoknaba honade ngasi mahausagi khal kaitharakpadagi aying asagi fibam da hongnakliba sing ase aikhoina kupna khanthaba matam oide oiriba fibam asidagi fagatnaba aikhoina kanna honataba yaroi Laingak asina department sing review meeting pangthokjuna department singi thabak thauram sing hena khumang chawsinaba thabak paithatli ngasi so power department ki oina tongan be hiramda department ki official sing amade power minister yauna kumna khanake Manipurda wind energy ki project mafam tarukta paikatnaba khanade aikhoina isa na paidiba sinfam aduda kana honaduna Mangjil Thaba Lamdam ama oinaba honaba mathau chai haina Chief Minister na makha chakhi Laidiba Langkat sidagi koi langkat tabi arwai hanegi lerimba Manipur ki speed last 2017 lagi na 2023 ki May ki tarik ahum ki mamanda lerimba tu ki Manipur ki development ki aduga harmoniously leiba ki aduga speed aduga rhythm do koi kai be arwai madu phagan na bai koi yam kana thabak do butai aduna honorable minister mayam do so harabni office fajana kara kana ye ki department na pai diba tawliba mayam paikhat ka thabak mayam akoi series of Department sing akoi review tawri ngasi su power gi tawi matamda ingon da yamna nungai ba asi adum phawi koi honorable minister biswajit ka tawraga tawba kanda koi gi wind energy gi koi awang ko bharat da wind energy gi potential si lei di har kanda effectively madu run to ko aba open to ko aba mafam se akoi Manipur natana atai Ena dia na ngasai director maniyadani ngono tami adu Manipur gida di mapam taruk kumba wind energy si putok yani hai adu namadu gi moi PPR sem na khotna to ko yare ai koi punna khona mina basangi ai gi field sarkar gi thabak to buna sarkar gi da lomi gi da farm to ko singa farmer gi da business to ko singa business gi da koi punna khona mina ga Manipur se hanagi Manipur maina koi chakot lambi da mangjin dana chakdo amtong Oihansi aduga koi shanti poraktana Leiminnaraga hanagi jati koi sinna mayam punamak to Meihourol Dagi Leiminnaraklaba jati sinna singna koi punna utang anjanna dana maga mungchi chana Leiminnaraklaba Manipur do Oihansi na hajiraga ai mayam punamak amona purumjari jai hind Thauram aduga mari lainena Yas Minister Govindas Konthongjamna hai National Sports Day ase kumja Englising ani shimna kunmathoi gi ngasi gi numit August 18 dagi pangthokpa hokibane Thauram ase ngasi leibak ase gi tongan mafam singda pangthoknade Major Dhyan Chand bu ningsing duna sports promote pangthok liba thauram ase yamna singtha ningai oiba amane Thauram ase ga mari lainena sports promote tawna ba pandamda lenga ki department sing oiba football tournament mafam ase da pangthokpane Tournament ase mathang chahidagi hauna chang naina pangthoklagani haina Chief Minister na leblakliba ase afaba khongthang nei state asida sports ki lam ase hena chawat hannaba Chief Minister gi lichung makhada ngamba thakta honade Manipurda National Games pangthokhiba matam daikiba sana khotnabagi khuchu khulai sing ase matamga chunadaba ama oirakpa maramna khuchu khulai sing ase matamga chanaba khulai singna sindoknaba Chief Minister na thajaba pide Amaromda aikhoigi lamdam asige sanaroi singi anatomy ga chanaba masana sing hena chawat hannaba sports discipline sing asigi oiba consultative expert committee semnaba Chief Minister na ayaba pide lamdam ase sports ki lamda chawat pa oihansi haina magna makha chakhi aduga mayamna piklaba lamdam asidagi akoina puthoksakiba Olympian masing asi yengla haraga aikhoigi leiriba
population siga per capita de ing matamda akoi na ngasi phawada Mangjil Thaba Lamdam gi record ase maintain tawna hona bada honorable chief minister na amasung leiri ba sarkar asina hanbalai kana sports department da mating pangbidon langli masigi damakta amuk hana thagatsari amasung asa tawje madudi tung da horong liba ai isa sports sanaroi kayana India gi amasung Manipur gi mai paknam orok pada hanbalai kana isagi honaba amasung langdam asigi praja singi support soidna tawbira kene haibaga se pathajabasi thamjabag loyana adugumba legendary wizard hockey haina khangnaraba Major Dhyan Chand mahak ningsing boyna mahakna India gi damakta thamlamba bichet ado akoi amuk hana porok ngamnaba punna hotnaminnasi haiba wafam kharasi thamjabag loyana ayangna mayam punna ko khairam jari Interdepartmental Invitation Football Tournament loisinbagi thauramga loinana pangthokiba thauramda Chief Minister Nongthombam Biren, Yaski Minister Govindas Konthosam, Rajya Sabha member Ningthopsana Chawbale Semba Amadi, Lengaki Minister Singh Amadi, MLA Singh Mathangshina, Chief Guest President Amadi Guest of Honor Singh Oina Sarulakhe. Ngasigi thauram aduda Tokyo Olympic Games ki silver medalist Saikhom Mirabai Chanuda Yas Department ki maikideke Chief Minister na selgi manang oina dupa lakun mga amadi momento piduna puning thagutke. Loinana Manipur ki saknai dabi folk singer Benita Laishramda art and culture ki maikideke selgi manang oina dupa lak tara amadi momento Chief Minister Nongthombam Biren na khusinaduna puning thagutke.